Lakhipur online puthok saba October ki tang 19 irai numit ki Khomjinba Pao tabirase ahan bada maroi pao Assam ki mitop sakhangdok pagi cut of year lising amaga chamapan humutra mathoi oiragani haina Supreme Court na rai takre Nat ki chanabi amadi lining laison galoina na mera ho chongbagi thorom pangthokre Tripura ki lamyanba Rajkumar Kamaljit Singha ki chama suba mapok kumon Imphal da pangthokadore Naharol Khorirol Siluk ki sanglen Lakhipur da mera ki purnima Manipuri sairinge numit pangthokre MTC Assam na silangduna All Assam Manipuri Children Theatre Festival Silchar da pangthokadore Marfutra manga suba apokpa marup mera thabung mifam Kasar Joypur da pangthokre amasung Haila Kandidasu Saireng Saidinaba amadi Lairik Phongba kaloinana Manipuri Saireng gi numit pangthokre Haujik mapung oiba pau tabirase Supreme Court ki ऐतिहासिक oiba judgment amana ngarang Sagol se numita Assam gi mitop khangdokpagi cut off year lising amaga chamapan humbutra mathoi oiragani haina rai takre Chief Justice D.Y. Chandrachud Justice Surjakanta M.M. Sunres J.B. Pariwala amasung Manoj Mishra Judge mangagi bench amana rai asi takhibani Judge mangagi manungda mariti Assam gi mitop sakhangdokpagi cut off year lising amaga chamapan humutra mathoi gi March ki tang 15 oibagi wafam asibu sabatki panbayai numida sida Bangladesh Liberation War loisinki bani Supreme Court ki raya sinamaram oiraga Citizenship Act ki section 6A ki makhada lising amaga chamapan humutra mathoi gi March ki tang 15 gi mamangda Bangladesh ki changlakpa miyoi sing leibak asigi citizen oiba yaragani haire Maihorol dagi chatnaduna lakpa liglam kaidana mera hau chongbagi thoram ngarang sana konung dagi ningthau leisema sana jawbana luchingduna yellow furup singi miyoi singaloinana khongchet ama chatlaba matung kangla da leiba laifam lenda lining laison galoinana mera wayung bagi thoram pangthokhi mera thaumai chingkhalaba matungda yenkhong tambagi thoram pangthoktuna chahi asigi oina leibaki lakadaba pibam gi matangda paudam khi hairi thoram asida minister Awangbo Newmaina Chief Guest oina saruk jakhi Tripura ki wangmada ahanba oina lamdam asigi saknairaba social activist Lakhidraba Rajkumar Kamaljit Singha ki chahi chama suba mapok kumon thoram Imphal da pangthokadore Sahitya Thopanglup Sathaulupna Manipur lenga ki Directorate of Information and Public Relation amasung Rajashri Baiga Chandra Cultural Foundation Manipur amadi Manipuri Sahitya Parishad Tripura ka khusamnaduna lakliba October ki tang 10 nungthil gi pung amada DIPR gi auditorium da pangthokadoriba kumon thoram asida IPR and Art and Culture ki Commissioner Sri M Joy Singh IAS na Chief Guest oiraga Tripura dagi Sahitya Parishad ki President L. Biramangol amasung Bhaigachandra Cultural Foundation ki Vice President Gurumayum Ranjit Sharma na Guest of Honor oina saruk jagani Birth Centenary thoramasiga mari lenana R.K. Tarunjitna Lakhidraba R.K. Kamaljit ki punsida yumpham oiba larik amasu phongani thoramasi Sahitya Academy Awardee Saratchan Thiamna President oibigani thoramasida maruina R.K. Kamaljit ki punsi amadi thabak haiba hiramasida Tripura gi saknairaba scholar Wangkhem Biramangol amasung Manipur dagi Mutua Museum gi Director Mutua Bahadurna nainaduna wangangani thauramda Tripura dagi miyoi nipan saruk yagani hairi thauramga mari lenana AIR Imphal gi Station Director oiramba Dilip Mayangbamna chair lauduna pangthokadaba saireng sedinabagi thoramda Tripura amasung Manipur gi kabi kunthra romna saruk yagani haina Agartala dagi phangba pawasina hairi Meragi Purnima ngarang October ki 13 sagol senumita Naharol Khorirol Silup ki sanglen Lakhipur da Naharol Khorirol Silup amasung Manipuri Chanura Khorjilup anina silangduna saireng saidinabagi thoram pangthokre thoram asida kabi Yumnam Ilabantana moderator oibiki Khorirol gi President Thokchom Bishanathna Manipuri saireng gi numit haiba sida wahai khara thamki kabi Thokchom Anjanana saireng paduna thoram hodokhi thoram asida kabi singna Lakhidraba kabi Dr. Kamal gi saktamda leisu katuna ikai khumna jakhi thoram asida kabi Thokchom Anjana Tahir Sajabam Changamayum Mohan Wahengbam Bidapati Moirangthem Bisanta Naurem Nilamani Irengbam Prabhavati Ayekbam Surjamukhi Laisamongpi Binodini Sagapamongpi Premabati Changkramayum Bidit
कवि थोक्सम विश्वनाथ अमदी युमनाम इलाबंतना चिंबा कवि तराहुमदोइना सरुक याखिबा थरोम असिदा इरेंगबम प्रभावती अमसुंग चांख्रमेम बिदितना इसै खुदोल तमखि प्रोग्राम कंडक्ट तौकिबा नाहरोल खोरिरोल सिलुक की सेक्रेटरी वहेंगबम बिनोयना थागत वहाई पीदुना निमित असिगी थरोम लोइसिनखि थावलना शामथोलबा माइथोंदो इकाय नुंसिजानाना नंगना इनात लेपखिबा निंगसिंगी मेरागी थावलनो मणिपुरी थिएटर सेंटर असम नसिलांतुना लाखलिबा नवेंबर की कुनमरीदा ऑल असम मणिपुरी चिल्ड्रन थिएटर फेस्टिवल सिलचर की गांधी भवन द पांथोकलगनी मणिपुरी साहित्य परिषद असम की सिलचर द लेबा मरु संगलेन द पांथोकिबा मणिपुरी थिएटर सेंटर असम की मिफम अमदा वाफमसी वारेमनखिबनी चही 35 की मखाद लेबा अंगांग सिंगी ओइबा शॉर्ट फ्ले कंपटीशन असिदा मकोक मथंग तारबा सिंगदा सेल की ओइबा मना मथुम पीगनी अहानब मना लुपा लिसिंग तरा अनीसुब मना लिसिंग तरेट अदुगा अहुमसुब मना लुपा लिसिंग मंगा पीगदौरी अदुगा लोइनना इंडिविजुअल प्राइज कयासु पीननब थौरांग तौरी थौसिन लुप की प्रेसिडेंट डॉक्टर कुंजलाल जेंद्र बमना मिफम पोइदुना पांथोकिबा मिफम अदुदा आईएएस थिंगोम प्रोफेसर वाई प्रफुल्लो डॉक्टर खुमुजम धीरेन अमदी अरामबम चंद्रमोहन चिंबा थिएटर बु पामजब मियोय कयामरमना सरुक जाखि हाइरे कृष्णकांत मिश्र हंदक लाउथोकिबा जॉइंट CSIR UGC नेट एग्जाम रिजल्ट मैथमेटिकल साइंस दा असिस्टेंट प्रोफेसरशिप कैटेगरी दा ऑल इंडिया रैंक 53 फंगदुना माइपाकलकते महाक ममांगी चाहिदा गेट एग्जाम दसु मैथमेटिक्स पेपर दा ऑल इंडिया रैंक 15 फंगदुना मिंगचट पुरखरबनी पनबयाय कृष्णकांत मिश्र इमानुएल इंग्लिश हायर सेकेंडरी स्कूल दगी SSLC एग्जाम दा 85% गलोइनना डिस्टिंक्शन फंखे कटन यूनिवर्सिटी दगी मैथमेटिक्स दा फर्स्ट क्लास ऑनर्स गलोइनना BSc पास तौखि अदुगा यूनिवर्सिटी असिमक्तदगी मैथमेटिक्स दा फर्स्ट क्लास ऑनर्स गलोइनना MSc लोइसिनखि कृष्णकांत मिश्र कासार पोइलापुलदगी ऋषिकेश मिश्र अमसुंग सैतबती मिश्र की मचानुपाने अपोप मरुप नाहरोल थौसिलुप बराक तंपाक कासारना सिंधुना मरफुतरा मंगा सुबा अपोप मरुप मेरा थाबुंग मिफम जयपुर कोनकपुर कासार दंगरांग पांथोखरे लुपकी पुरेन लाइस्रम बालाना इचु फिराल चिंखलबा मतुंगदा थौगल इसै सक्तुना मपुबु सैथाजखि मतुंगदा मियाम पुन्ना मेरा चेंग हैबा अमदी पुनसिरोल निजबगी थरोम मखा चथखि थरोमगी मनुंग चन्ना मितै अहल सिंगना क्वाक तानबा हैबा वहाई सिजनरम लेबा सिगी मतंगदा लुपकी पुरेन लाइस्रम बालाना वांगांखि मेरा मिफम मितै एखोइगी करिगी मरु ओइरिबनो हैबा हिरमदा सिना मनिम होन्न वांगांखि अदुगा मेरा मेंतोंबा अमसुंग मेरा सगोल कांगजे हैबे हिरमदा लाइस्रम गौरनी ताई लोइनना सनामही फिंगौ सेटपा अमसुंग अपोकपा लाइनिंग अनिगी खेनबा हैबसिगी हिरमदा लाइरेन लाकपम विद्याना वांगांखि तोलाइरेंदा अखोइगी लालोयंजबा नोंथोनबा उख्रमबा मनाई मसन कयाना तोलाई तोंगदना लेंथोई अदुगा वा तानबगी संग सारिबा मफम मसिदा तौबा थबक्ति अकल थौगी थांग तागी थबकना अयामनी अदुबु मफम मसिदा वाक मयामना लाअगा चाननबगी चिंजाक खरा थम्मगा मसिदा क्वाक तिलहलगा अमुक तांथोई मसिदा पाइकिबा माइगे असि जेंगगा सही असिगी अफाफता असि खंगबा ngami हाइना थाजने मियोय पोक्ता लाइपोक ओइना पोकपिरंबा रामना लाइक लाइसुदसु मतिक चाना है MA नि MCOM नि BSc नि मधु जौगिद्रबा मैट्रिक पास खतंग तौबा लाइनिंगन इबुंगोना लिसिंग चावा पनगा कुंथादा अपोकपगी फंबाल लिंगदुना अपोकप मरु पाना थिंदोकपिरंबदगी ngasi फावबदा मैतै अपोकप मरु पाना लैरैबसे मसिनी असिना अखोइना चलिबा लमचट अपोकप लाइनिंग चटप तारबदी अपोकपगी मचा मनाय अमबोइतारि चक्चा जाहि फंबम पुनमक से चुंब ताबा ngasiगी ताइबंग मियोइददी मधु पुनमकना पामबसु ओइरोय
Lakliba October ki 18 amasung kun thangja amasung nomaijing numita Rudra Women Empowerment Society amasung Rudra Enterprise Skill Development Training Center and Business Opportunity hariba NGO ani sina numit nini gi oiba thoromama Montarapur Auditorium Hall da pangthoklagani hariba thoroma sida miyamna saruk yabinanaba NG manglemba na ningsinglagle Milala samamadi maifagi lamsing makhada Yakairol NGO chingthung lakai na sinduna Nipumathoi suba mitei mek tambitak pe bagi thorom hodokre thorom aduda Huirem Rajen Seram Herajit President Milala Sam Thangjam Projen President Maifa Nongthombam Binod Education Secretary Milala Samna daista phamki thorom gi wahodok piratuna Ningombam Manoj Kumarna aikoi imalon amasung mayekasi Assam Sarkarna ayapa pirakpasi aikoi gi yamna chawthokse ningai ni aduna aikoi pumnamakna mitei mayekasi tamnana bahona minarasi haiki Seram Herajitna aikoi gi imalon amasung mayekasi Assam da tungkoina maratana leheuragani aduna aikoi pumnamakna mitei mayek tamnana bahona minasi haiki Thauramda Huirem Komol Babu Karam Nilan Kumar Hayam Bantina Chingba Miyoi Singh Sarujaki Manipuri Sahitya Parishad Assam Hailakandi District Committee na sinlangduna Lala Chaurangi Barawari Durga Mandir da Manipuri Sahitya Parishad Assam gi mapok thorom amadi Manipuri Saireng Numit ngak pagaloinana Kojam Sopon na iba Wari Macha gi lairik Ilisa ama Kabolu ama Pukrambam Noni na iba Saireng gi lairik Lai amasung mi Fongbagi thorom pangthokre Manipuri Sahitya Parishad Assam Hailakandi District Committee ki potharaba Vice President Laisram Khogendra na mipamapu athoiba mithunglen oina Sahitya Ratna Moirengjam Dev Subram aduga Manipuri Language Advisory Board Sahitya Academy New Delhi ki member KN Chan Sahitya Bhushan IS Tingom Sahitya Bhushan Kunjalal Yendrembam Journalist Pensioner Dr. Puri Sabam Biramanina ikai khumna jaba mithung oina sarukjaki Sereng Sedina bagi thoromda Pangambam Hemanta Haubam Atomba El Kulachandra Dr. Usarani Nina Devi Lamabam Birendra Konsam Binod Bihari Sumoti Singha Pangambam Harichandra Kaisam Nil Kumar Binota Singha Nandaibam Kumar Dhon Khetrimaim Benurani Laurembam Joykanta Wangangloi oina Maisnam Nada Kumar Asim Mani Hizam Birendra aduga thorom sinlang ki bagaloinana taramna upagi warolna secretary Konsam Robindro na piki aduga nauna khalaba Manipuri Sahitya Parishad Assam Hailakandi District Committee ki President Haubam Manisana na tagat wahi piki Lakhipur online channel asibu yengbiri basingna pawasibu like amadi share tawbiu amadi hojik phawba channel asibu subscribe tawbidri basingna subscribe tawbiu Aroibada maruoiba pau amukhanna Assam gi mitop sakhangdokpagi cut of year 1958 oiragani haina Supreme Court na rai takre Nat ki chenabi amadi lining laison galoinana mera ho chongbagi thorom pangthokre Tripura gi lamyanba Rajkumar Kamaljit Singha gi chama suba mapok kumon Imphal da pangthokadore Naharol Khorirol Siluk ki sangle Lakhipur da mera ki purnima Manipuri Saireng gi numit pangthokre MTC Assam na silangduna All Assam Manipuri Children Theatre Festival Silchar da pangthokadore Marfutra manga suba apokpa marup mera thabung mifam Kasar Joypur da pangthokre amasung Hailakandi dasu Saireng Saidinaba amadi lairik phongba kaloinana Manipuri Saireng gi numit pangthokre Lakhipur online YouTube channel gi paw sandok jaba nasigi oinadi matang asida loijare